Ningkhairakpadagi Sinmi ahum Thorakpa Ngamdana Leikhre Tarataru Kankhre. Uttarakhand ki Chamoli district ta hojik sagaliba tunnel lama Ningkhairakpadagi Sinmi kaya Thorakpa Ngamdana Leiruraba matung ngasi athengba fawda Sinmi Tarataruk asoi angam yaudana kanba ngamkhre. Adubu Sinmi ahum di hojik fawba Thorakpa Ngamdana adumak leiri haina agency ki pauna phongdorakli. Thaudoga singasi numidang pung 3:05 rom chatpa matamda thokibani tunnel Ningkhairakhraba matungda tunnel manungda ising changshilakpana mi kanana ba honabada su chawna khudong chadaba mayuknaki mari leinaba authorities singna matik chaba khulai sisinaduna mi kanbagi thabak leptana chathari hairi tunnel Ningkhaibagi thaudoga si khudong thiningai oibana maram oireka mafam masida army Indo-Tibetan border police National Disaster Response Force amasung tongan balenga ki agency ki official kaya changsinkhre chathari bami kanbagi thabagasi Uttarakhand ki Chief Minister Puskar Singhana masamakna yengshili hairi hojik fawbagi oinadi tunnel asi kamdona Ningkhairakkhibanu haibagi chap chaba maram khangba ngamdri adubu Sinmi singi maikaidagi asoiba leikhibagi mamidi tadi hairi